ꯇꯥꯕꯗ ꯃꯔꯣꯏ ꯄꯥꯎ ꯂꯝꯗꯝꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯅ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ PS ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ Work for Ekki mayokta Congress Party na lepli NDA lengakna handak pass tawkiba bill asi minority singi mayokta ni haina CLP leader o Ibobin haikre. Manipur Fair Service na hawkiba chahida mai holang pok lising amaga chani kuntrani thoi thengladuna yamlaba lanthum amadi miyoi 13 gi thawai kanba ngauki haina Manipur Fair Service ki director L Nabachandran haikre. Kurumjari ISTV Pm- Istv tabiri besumutarab nokjari hauji pau sandokna pijari lamdam asida mapung phana tangdu leitaba hanjinhange hairabadi India lengakna thamoi sengna thabak pakatpagi tangai fadaba lei haina All Manipur United Clubs Organization ki president PS Nandoluwang na phongdokre wafumasi kwaketel leiba amukogi office da organization asigi maru oiba thomi sing yauna pangthokpa pawgi mifamda makna phongdokhibani Nandoluwang na makha taraduna khulai matik sana paiba kuki jo militant haina chingna ba singna maitegi yamna maru oiriba machu taret ki firalbu taba nungai taba wahi sejinaba khaknatana khongna kawra phawba India amadi Manipur lengakna tumina laithokpa si yaningde haukiba April 5 da India lengakna lamdam masida thokliba irang ngasi loshinduna mahusagi punsida hanjin hannabagi khongthang ama oina New Delhi da mitei amadi kuki CSO singa wari sanaba laikhrabani Lengakna honoriba sida India gi secular constitution amadi law ningthina khangdaba kuki jo singna thawoi wawoidaba mawong utuna hainingbada hai tawningbada tawriba asigi mathakta lengakna matik saba paikhatpam thokpa thabak paikhatpa matam oire haikibaga loinana Union Home Minister Amit Shahana haukiba March 9 dagi National Highway singda free movement ohelagani haikiba adu thabakta onthokpiyo haike संविधान करी वरी भारत के आईन करी हाई सी मसी की मतुंगी ने थबक तौदन तौद्रे वीडियो वायरल ओरिबा सलाई तरीकी फिरान नदु यामन करेम कथाइनाबा उचित थवोइदर मतौबदुगी मदुदा हौजिक फावदा भारत सरकार की अमदी मणिपुर सरकार की माइकैदी करी करी चुनब थबक लैरगे हाइबसे मसी मयाम दु खंगनबम संगे भारत सरकार ना अमदी मणिपुर गवर्नमेंट ना मतम जाना हिरम दुदा मियंग थमगा चुनब थबक आईन की थबक पाइखत हौद्रगदी मदुना मरम वर्ग तुंग थोरप दायिता पामदब थौदो खुदिंगमकी दायिता दो मदु भारत सरकार अमदी मणिपुर सरकार ना पुगदमने दिल्ली दा पांगथोकिबा नाकल अनी की मरकता पीस लाखनबा सोल्यूशन लाखनबा खोनबा दुदा ngarang video viral chaliba aduna sathina disturb tawre maduna hen rang thonu macham oire si khang manina Ministry of Affairs na su makoi tofam topa thabak hi tawgodamne ngam loidaba orgadi kari gi damakta aduma thorang chilibano aduna government na ngasi bawda thamoi sengdabadagi sumba thabak mayam si tawbane Amaramda Nandoluwangna India si secular chatpa lebak ama oibana chahi khudingi July August thada Hindu lining chatpa singi maru oiriba Jammu Kashmir da leiba Amarnath laisangda lai khurumba chatpa mioi singbu ningthina ngak senbi bagum maitei singi yamna maru oiriba kaubru thangjing laifam lenda lai khurumba chatpada athingba piriba mioi sing adu takthokpaga loinana lai khurumba chatliba mioi singbu ngak senbi haike Thangjing le ibelai si maitei gi thawai ne kobru maitei gi thawai ni nomaijing maitei gi thawai ni thangjing maitei gi thawai ne ba hari balai permanent sing si kari gumba mong to da compromise to goda ba leite masida maitei sing na kai mingonda haije kadum non jagadum leite masi maitei gi lai hakdak dagi tarot phondana raba la aba irat puja tobje lakchara bane ba akoi maitei sing na thangjing lai khurum na ba hona ba sida akoi gi state government na amadi central government na yam phajana masi protection pibiraga lai khurumba chatpa akoi mioi sing adu soide ngam dam hona gadam Bharat si secularism ni dharma da yumpham oiba yapode manaba mayam mai magi channingba dharma la ing la chun chachaba ya balebak ni akoi Jammu Kashmir da leiba akoi gi Amarnath laisang da akoi gi Amarnath jatra tawnaba gi damakta Hindu gi jati pilgrim mayam chatpa matam da Bharat sarkar na lakhot phiriba section thorang ngapi senbiriba soide ngam dam hona bado madumak chatpada madu Bharat sarkar na madi Manipur sarkar na madugumba thodang da lobby daga section thorang lobby ga dabani madu natragadi Bharat ki secularism gi wan thok lei roi
ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 38ꯗ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣꯅ ꯐꯥꯔꯒ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯂꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡꯗꯒꯤ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕꯒꯤ ꯃꯤꯁꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯨꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯁꯤ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯄꯨꯔꯤꯕꯤ ꯄꯨꯔꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯦꯑꯦꯁꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯀꯨꯃꯥꯔꯤꯅ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯍꯧꯈꯤꯕ ꯃꯥꯔꯆ 38ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯁꯑꯣꯝꯕꯨꯡ ꯊꯣꯡꯈꯣꯡꯗꯒꯤ ꯐꯥꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯂꯥꯏ ꯄꯤꯑꯦꯁꯇ ꯁꯤꯟꯅꯔꯝꯂꯒ ꯑꯦꯄ꯭ꯔꯤꯜ ꯑꯃꯗ ꯆꯩꯔꯥꯞ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯈꯤꯕꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯎ ꯈꯪꯍꯜꯂꯝꯕꯁꯨ ꯂꯩꯇꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯔꯤꯜ 10ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯈꯠꯂꯝꯂꯒ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯁꯅꯥꯖꯥꯎꯕꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯈꯤꯕ ꯂꯩꯇꯦ ꯖꯦꯜꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯦꯄ꯭ꯔꯤꯜ 12ꯒꯤ ꯑꯌꯨꯛꯇ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯃꯇꯝꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯑꯦꯁꯤꯅ ꯄꯨꯡ 23 ꯃꯇꯝ ꯊꯥꯗꯨꯅ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗ ꯖꯦꯑꯦꯁꯤꯅ ꯌꯥꯕ ꯃꯤꯑꯣꯏꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯌꯥꯎꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯉꯥꯡꯁꯦ ꯃꯣꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯖꯦꯅꯤꯝꯁꯇ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯖꯦꯑꯦꯁꯤ ꯑꯃ ꯁꯦꯝꯖꯔꯦ ꯖꯦꯑꯦꯁꯤꯁꯤꯅ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯔꯗꯤ ꯊꯝꯖꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯏꯁꯅꯥꯝ ꯁꯅꯥꯖꯥꯎꯕ ꯑꯦꯂꯥꯏꯁ ꯏꯕꯨꯡꯉꯣꯒꯤ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯇꯧꯕꯤꯕ ꯑꯃꯗꯤ ꯖꯦꯑꯦꯁꯤꯅ ꯑꯌꯥꯕ ꯃꯤ ꯑꯃ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯌꯥꯎꯍꯟꯕꯤꯕ ꯍꯥꯏꯅ ꯖꯦꯑꯦꯁꯤꯅ ꯂꯧꯖꯔꯦ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯦ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯤꯕꯤꯒꯗꯕꯅꯤ ꯑꯗꯨꯗ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯀ꯭ꯂꯕ ꯃꯥꯏꯀꯩꯁꯤꯗ ꯂꯩꯕ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯀ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯦ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯎꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯋꯥꯛꯐ ꯑꯦꯛꯀꯤ ꯃꯥꯌꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯦꯞꯂꯤ ꯑꯦꯟꯗꯤꯑꯦ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯄꯥꯁ ꯇꯧꯈꯤꯕ ꯕꯤꯜ ꯑꯁꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯁꯤꯑꯦꯜꯄꯤ ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯐꯥꯗꯔꯅꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯕꯤ.ꯑꯥꯔ. ꯑꯝꯕꯦꯗꯀꯔꯒꯤ 135ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯤꯑꯦꯜꯄꯤ ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯗꯣꯛꯇꯔ ꯕꯤ.ꯑꯥꯔ. ꯑꯝꯕꯦꯗꯀꯔꯒꯤ ꯃꯐꯝꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯍꯩꯀꯠ ꯇꯝꯈꯤ ꯑꯣ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗꯣꯛꯇꯔ ꯕꯤ.ꯑꯥꯔ. ꯑꯝꯕꯦꯗꯀꯔ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯕꯒꯤ ꯑꯍꯥꯟꯕ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯗ ꯆꯦꯌꯔꯃꯦꯟ ꯑꯣꯏꯈꯤꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯃꯥꯏ ꯄꯥꯛꯅ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯑꯦꯟꯗꯤꯑꯦꯅ ꯋꯥꯛꯐ ꯑꯦꯛ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯈꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗ ꯆꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯌꯟ ꯑꯦꯂꯥꯏꯟꯁꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯍꯤꯌꯔꯤꯡ ꯂꯥꯛꯂꯤꯕ ꯇꯥꯡ 16ꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯁꯤꯗꯤ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯡ ꯁꯨꯅ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯗꯤ ꯍꯤꯟꯗꯨ ꯍꯥꯏꯔꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯔꯣ ꯁꯤꯈ ꯏꯁꯥꯏ ꯃꯨꯁꯂꯤꯝꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥ ꯑꯃ ꯂꯩꯕ ꯚꯥꯔꯠ ꯑꯁꯤ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯦꯖꯣꯔꯤꯇꯤꯅ ꯃꯥꯏꯅꯣꯔꯤꯇꯤꯗ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯈꯔ ꯍꯟꯊꯅ ꯃꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨ ꯍꯟꯊꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤ ꯀꯥꯁꯀꯤ ꯀꯝꯃꯨꯅꯤꯇꯤꯗ ꯕꯤꯂꯣꯡ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯁꯤꯅ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯒ ꯁꯦꯝꯈꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯡꯒꯦꯁ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕ ꯑꯗꯨꯒꯨꯝꯕ
ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯁꯤ ꯏꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯥꯏꯇ ꯂꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ B.R. ꯑꯝꯕꯦꯗꯀꯔꯒꯤ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯖꯔꯤꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯖꯔꯤꯕꯁꯤ 135 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯖꯔꯤꯕ ꯋꯥꯛꯐ ꯕꯣꯔꯗꯀꯤ ꯑꯦꯃꯦꯟꯗꯃꯦꯟ ꯑꯦꯛꯇꯣ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯄꯥꯔꯇꯤꯀꯨꯂꯔ ꯔꯤꯂꯤꯖꯟ ꯑꯃꯗ ꯃꯁꯤ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯃꯁꯤꯗꯤ ꯅꯣ ꯁꯣꯔꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯗꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯄꯥꯁ ꯇꯧꯖꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯇꯣꯞ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯒ ꯗ꯭ꯔꯥꯐꯇꯤꯡ ꯇꯧꯔꯝꯃꯤꯁꯤ ꯃꯁꯤꯒꯤ ꯁ꯭ꯄꯤꯔꯤꯠꯇꯗꯤ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯚꯥꯔꯠꯀꯤ ꯇꯣꯞ ꯀꯣꯔꯠꯇ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯇꯧꯔꯤꯅꯤ Manipur Fair Service na ngasi National Fair Service Week palan tawkre. Fair Service na tawriba thabak singtha ningai ni haina Joint Secretary Home M. Bheto na singtha kre. Chayola machupna chathakadaba palan nasi ngasi Fair Service Station Headquarter Imphal da haudoke. Ramadura Joint Secretary Home M. Bheto na luchingduna Manipur Fair Service ki Martyrs Memorial Pillar da General Salute PK. Manipur Fair Service Director L. Nabachandra Su Saruk Yaduna Mathau Pangthokpada Laikhidraba Fair Fighter Singda Ikai Khumnaba Utpa Oina Hekalekatamki N. Betona Fair Fighter Singna Maiho Langpok Amadi Mahusagi Kudong Thiba Tholakpada Lauriba Thodang Yamna Maru Oi Adubu Makoina Lauriba Thodang Adubudi Miyamna Khangbi Ubide Maiho Langpok Tholakpa Matamda Madu Kananaba Honabada Natana Makoina Kunagi Kanagadaba Thabak Thoram Kaya Amasu Pangthokli Maramasna Fair Fighter Sing Unsung Hero ni haina Lobu Yai Fungluki DPIIT Government of India na koi local first kena koi single window clearance system mo koi hongno kan honazari agency mo na koi fire safety standards check to gira kan ko matamda koi department na adi online na no CP ba fire safety certificate pi no koi process ma koi hongno koi jamta koi interdepartmental committee mo koi सेमगल लेजरे मणिपुर लेबिबा एलिजिबल कोगी केनो थर्ड पार्टी ओबिबा आवसिंगदो हुजिदगी होना तबिरगा कोगी डिपार्टमेंट दा है अप्लाई तबिरगा ना रेस्टार्ट तबिरगा ना थर्ड पार्टी एजेंसी ओबिबा हाइसोय थमजगे फायर फाइटिंग इक्विपमेंट जे कोई खाताना कोन ग्रुप तबनबगी तबल लोकचगे Director L. Nabachandra Englishing Amagachama Nifu Marigi April Taramarida Mumbai the Tokiba Chobo Mahulangpok Ama Kananaba Honabada Fair Fighter Humputaret Matwai Take Numida Zibuning Sing Dunangasi India Pumbada National Fair Service Week Haina Pak Sana Palan Tori Masigi Sarukam Oina Manipur da Su Tharomasi Pangtokpani Tharomasi like Hidraba Fair Fighter Singda Ikai Kumna Utpa Amadi Miyamu Wakal Taminanaba Awareness Program Sing Pangtokpana Maru Pandam Oigani Manipur Fair Service na Hokiba Chahida Maho Langpoki Thodok Lising Amaga Chani Kuntrani Thoigi Thodok Thengnaduna Yamlaba Lantum Amadi Mioi Tarama Thoigi Thawai Kan Mangam Masigi Mathakta Ising Ichau Sing Ninkhaiba Umang Mai Chakpa Amadi Yuha Habagi Thodok Kayada Miyangi Damak Mangzil Thana Thengnaki Haike Manipur Fire Service asi in Kunjalising Samapan Yakai Mangagi Filda Police Department ki Makada Horukibani in Kunjalising Samapan Mafudara Batui Ime Tang Amadagi Tongan Bakek Amasun Ruli Makada Tokhaiba Directorate Ama Oiwa Namaki Housing Laiva Fire Station Masing Asi Drama Pansubu Manzare Fire Personnel Firefighter Sumnadagi Mi Chaniga Mafudaraga Nipan Hakabak Ngai 2024-25 ta punna Mayok Langpu ki Thodo Lising Magasaniga Kunga Hundoi Amasung Special Service Code Thodo 30-6 Imatakta Tingaduna Lupa Road Kaya Kuzing Moiwa dan Tungkan Mungamki Aduh Loina Miyoi Drama Koi Drama Koi Kunsi Kusu dan Mungamki Masih sunatan matam-matam ki tholakpa natural calamities amadi floods forest fire earthquake na singba Todo kaya dasu miyam ginamukta mangsin tha na tabak tawduna laksari wena na state asida sunagraba kusu kulai matam-matam ki natural and man-made disaster kaya tholakpada hengnaba ngamnaba ki damukta anuba technology ki kulai kya leina na bohorizari Handak Chahigi Ministry of Home Affairs ki Director General Fair Service Civil Defence and Home Guard Napiba Award of Commendation Certificate P Nabalau Tokpada Manipur Fair Service ke Miyoi Hum Yaurki Amadi Sahi Kudingi Manipur Fair Service Napiba Best Fair Fighter
2025 ki mana mioi tarada piki tungda Manipur Fair Service Imphal gi fairmen singna maihok langpok thol ku matamda tawgadaba thoram sing demonstration kaya sutki amadi gyasa kodesu muthappa yai haibadu mayam ngamba adugumba fire tender amani kanda mi yauna yaudana Marfu Mathoilak Suba Indian National Army INA na India bu ningtamle haiduna India gi lemai da flag hoisting day thoram ngasi Manipur gi Governor Ajay Kumar Bhalana chief guest hoiduna Moirang da leiba INA War Museum cum Martyrs Memorial Complex ta pangthokre INA War Museum cum Library amadi Moirang na INA Local Advisory Committee Moiranga Department of Art and Culture Government of Manipur ga kusamnaduna INA Martyrs Memorial Hall da pangthokpa flag hoisting day gi thoram maduda Moirang SG MLA Oibatanatana INA Local Advisory Committee ki Chairman Oiriba Thongam Santi ABPSP NE Journal President Retired Lieutenant General Konsam Himale ABPSSP Punjab Prant ki President Major General JS Nanda SM 57 Mountain Division ki GOC Major General SS Kartikeya SM IGR South ki Major General Rafrup Amadi Manipur Government ki Art and Culture Department ki Commissioner M Joy Nasarukya ke Governor na luchingduna thorongi athoyo mithunglen singna leisu katuna ikai khumna butke thorongi manung channa INA Martyrs War Museum su yengke tungda governor na INA War Museum gi oiba official website ama launch tawbaga loinana malengani subalanjau gi matamda sijinarambani haiba tongan ba miyoi kayana leibak tawba amadi yumpham tawbada thengnarakpani haiba ariba matamgi lan gi chuklai kaya su yengsinke INA War Auditorium Hall the pangthokpa Marfu Madhoi Suba anniversary of flag hoisting day gi official function da Governor Ajay Kumar Bhalana INA na Manipur gi Moirang haibam fam masida leibak asi British ki khuttagi ningtamle haina INA gi firal chingkat khiba numit adu aikhoi gi ningtambagi mahau adu khaktanatana malem ki leibak singi mangda British pu maithiba piba ngamle haibagi sauthok saba amadi numit adu da INA na PK masida natana ningtamba haibasi niraga logadaba nate isagi ikhengtana munduna logadabani haibasu takli INA amadi INA ga loinana lalhau aduda saruk yakiba micham amadi lanmi singbu thagatpasu phongdokhe makta makha taraduna Moirang haiba lamdamasi yamna historic oiba lamdam amani India gi ningtamba ningsinglakpada Moirang kanthoklambe yaroi asiguma Manipur gi culture nainarakpadasu Moirang kauthoklambe yaroi Moirang haibalamasi malemgi map ta lam amagi laifam khakta takpada natana masibu historic place ama oina ahenba mieng changba mathau tai haike The INA soldiers, many of whom hailed from humble backgrounds, left the comfort of their homes to walk on uncertain path with only one dream in their hearts, an independent India. Today we honor not only INA's strategic advance but also the support and courage of people of Manipur who stood witness and often lent assistance to these brave soldiers during their campaign. Though the holdover Moirang was short-lived, its legacy has endured across generations. I am proud that Manipur has not only made history but has also preserved it with honor. Our very own Manipur State Archives, in collaboration with INA Museum and Netaji Research Bureau, continues to document, conserve and share these rich legacies for future generations. Let's take inspiration from INA's fearless march and renew our pledge to work together for a peaceful, prosperous and united Manipur. Lamdam masida lairiba gaura lining chatpa imung singi oiba sajibu cheiraubagi thoram Manipur gi mafam kaya da pangthokna khre thoram adu da lamdam asigi imung kaya na haikalekat tamduna lining thau laimarel khurum jaraga mathel lukoi kaya thongduna imung manung haraungna chamina bakhak natana laikhidraba ahalamal singi mafam da chang tamba oina thongal wangmada su chak kathokpagi chanabi pangthoktuna lakle Govindaji Temple Board ki makhada Manipur Pandit Loisangna Sinduna Sajibu Cheirauba Saithhabagi Thoram Konung Mamangda leiba Govindaji Temple da pangthokre ngasi ki thoram aduda Chaithaba ari anousina ba haiba lairik amasu phongduna miyamda khusinaki handak chahi gi Chaithaba asi ningthaujam ibobi maitaina oike thoranga mari leinana Manipur Pandit Loisangi Pandit Ngarianbam Khombana
Sajibu Lakien Tairakpa Haina Ari Anok Sinaba Thoramasi Lai Haktaki Pangtokuna Lakli Matamamada Mioi Marina Sajibu Thana Lakpada Sai Matonda Sarik Thangduna Sagol Tonglaga Maike Marida Hayengdagi Anob Jahi Haurabani Haina Lauduna Chalamba Adu Hiang Loigi Matamdagi Tokiduna Nupa Amakakna Lining to Pakanga Amadi Ningtogi Mamangda Kamen Chatpa Setuna Ningam Samji Haptuna Handak Jahigi Lamda Masigi Awa Anatagadaba Laina Laitung Pumnamag Aina Pujaragi Haina Jaitabagi Thoramasi Pangtokuna Lakpagi Thoram Amani Haike Sairauba Haiba Wahisimak Hiang Logi Matamdagi Aikoina Maigay Marida ngasi sahi loirabani ko nimit chong mangani complete oigre aduna hayengdagi sahi anoba ma horani haina maigay mari sai matonda sarik thangaga maigay marida sagon tongwa marina sairau ngasi sairau re hayengdagi ne nimit ama akoi sahi ama horadabone haina launa salambodo hiang loigi matamdagi tokidna nupa am khaktangna sillaga laindaugi mamangda aidi pakhangbagi mamangda ningthaugi mamangda ngasi dagi leiba asigi phatta hudi lakadabado sate ko langhom kai haigada honggadaba laina laithung phatta hudi khuding makto nanai aina pujarangai ne haidana ningam samjin selaga adumain daudna saithabagi thoromje hek pangthokpaga magi mamingse kumsi chahigi hongbosina chawbosina saithaba haibadu oire haidana lauthokani hek sinadri baudi nangai purami bido ngarang purami do adum pugini kumamagi lakadawa phatta hudi timu laimu tindai laitai dana leibaki oiba amadi mioiba kauba sigumaba kanglup sigi hena afaba nungaiba pinaba haidana leibaki oiba lai sagai oiba lai khuding makpu sajibu lain tarak matamda koina khoromjadana leibaki oina natragana sagai oina mayam se khoramaga sajibu chairauba haibase pangthoknadana lai Sahi Kudingi Leptana Pangthokpa Moirangi Ibudau Thangjing Haraubagi Thoram Kumsi Sahi Oina Kalen gi humni panba April gi tang kuntra dagi horaga June gi tang nipan phauba nimit nipuni chupna pangthoklagani hairi Thangjing Seba Mandal gi General Secretary Sital Jitna khuyek pituna thadorok pacherul amana kumsi sahi asdagi ibudau gi thogal tawbagi kanglonda ahongba khara leiragani harauba sida furup khudingma ki oiba thogal phangba yagani adubu magi furup singna furup adugi leijariba nat ki fijol setuna thogal phangba natana atopa furup amana atopa furup amagi nat ki fijol setuna thogal phangbadi athingba leigani hairi Ibudau harauri ngai manungda Manipur yauna mapalam gi bipung khudingmakna ibudau na malem khongum lakli ngai manung asida Manipurda thogliba chahi ani faraklaba irang asi losin handuna ing tappa lebak mara chetpa tangdu leitaba Manipur ama pina biramnaba punna thongni minarasi hairi Lilong Chajing Purei Romba Eco Park Talang Thabal ACG MLA Karam Shamna Red Rose Cafe Hangdokre Tharongamari Lenana MLA Karam Shamna Lilong Chajing Purei Romba Eco Park asida open jeep hangdoktuna matam kuina dagi hauraga miyamda haksang sajelgi khudong saba piri masida natana Eco Park asida miyamgi awa pothapham lam koiba lakpa singi miyengpham oiraga lakli lagliba singna park manungda acha athaki polam pusinbadagi zakhairamba mosilamba thengnei akoibada ngahak famlaga karigumba ama chafam leitabagi khudong sadabasu leitabadi natte adubu cafe asi leirabadi khudong chahalagani Lilong Chajing Purei Romba Eco Park asi maru oina mahusagi leijariba akoibagi fajaba sing semgat sagalaga yokatuna thambani maramasina meikaba nisaga mari leinaba makhal amatagi polam pusinba sejinabada athingba thamle potchai pusilaga charaba matung langthoklamba zakhairamba su athingba leiragani Eco Park asi yengba changbagi fi lode park asi miyamna Jingda chatlaga ngahak pothabagi nungaiba adumak mafam asida fangbana miyamna pamnaba mafam ama oirakli lagliba singnasu awareness oina akoiba mafam sing luna nana thambagi chanabi hodoknaba para amasu mafam asina piba ngamle masida miyamnasu mateng pangbiu haike Mausagi oiba phibam je phajana sambat sangana thamma pambalina alcohol gumba khaini wero tala smoking si akoi totally restrict away phamjina sangak pagi phidi akoi laude hoji Manipuri praja singla matam khagi mamangda ji singma na chatna koidana kotna toramba singi jaga singla chatpadu yabu phangtaba aduna imphal gi just 10 km khatanina family life enjoy to work for ore dai saba adagwa yamna recreation adagi hawa nungsit phaba singi koibada su footpath semaga koiba yabagi di jaga do adum chapchana phangi bayam lakpio koibiyo sida koina awareness ma pi yamna civic
public sense lehenba live meeting sida the portraits in the scattering to honda side the column the praja sinda cooperation bibina ba aija bagaloina na the top top sakta mama thamna na honari Hoji pawg mer thana atena brem to longchari Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matungda mai mutaram okchari makata pawda Central Jew Authority of India gi guideline matungina India pumbagi Jew sing ningthokaba numit suti oirabasu cheraubaga mari leinana iroi sembada leiba Manipur Zoological Garden hangdoktuna miyamda Jew yenganbagi kudong saba phankhre Additional Chief Secretary Commerce and Industry Textile Tribal Affairs Hills oiriba Principal Chief Conservator of Forest Head of Forest Force Anurag Baspai gi advice matungina Manipur gi miyam gi interest da Jew asi ngasi hangdoktuna miyam da yenganbagi kudong saba si phanganbane Manipur gi pham kaya da gi lakpa miyam na Jew da leiriba sa uchek sing yengnake Jew asi da tongan ba makal gi species nifu mangagi sa uchek sahum marfudani thoi leiri masigi manungda schedule 1 da challaba species tara doi yawbga loinana kudong thiningai oiraba sa uchek makal chama kunsu zoological garden as the leiri Jew yengba lagliba miyam sing adu aso open amadi kudong thiba thoktanaba sa uchek senariba miyoi singnasu akan mong da section thorang lokhatke ngasi Jew hangdoktuna miyam da yenganbagi kudong saba pibiba sigidamak Jew yengba lakiba miyamna nungaiba phongdokpaga loinana matung tarakpada Jew gi authority na miyam khalaga asigumba nimising asida Jew hangbiu amasung Jew hangba sina haurakliba angang singdasu harau kumhaida tauduna leibagi mahutta sa uchek singasi yengjaduna makoida wakal loksing ama ohenbada mateng oigani haiba wafam phongdoknarakhe Mana kan tau kan da angang da tang nole so ga pot lai ja ko tang atum smana kumai ro da chum hangani bai ta ka ro da lang phang da pudi ja pudi sigum ba sina sigi variety ne to angang ra ta kai tanjam ji phangi dana asiga khai ja gi ina himai da ju singa si shuti ni mi ro hang dok tena ga mayam da ngang lu bi mi sino mayam ji khudong cha bi ji kari hani am nungai jere ai dis maina taw bose matung da su sumaina hangbo ngambo ai sino nungai ba phawe ba nungai phawe da tung ta ba kari to ni le nung tao ni smaina dum keno thing ma tham na bje pe rao no mai chai ma ge smaina kumai la bje nungai ba dum thau je tung ta ba su hang do pi hang to pi ha ta ba kari to ni le ma ha ta bi dum chap man Jai khudingi Sri Govindaji Temple Board na Sinduna Sajibugi Purnima khudingi pangthokpa Basanta Ras ngarang Gopi Chama Kuntrana Sri Govindaji da katkre ngarang Sri Govindaji gi mandopta pangthokhiba Basanta Ras katpa aduga mari leinana Sri Govindaji Temple Board ki section officer Manohar Mayum Baris Sarmana handak sahi gi Sri Govindaji da katliba Basanta Ras asi Gopi masing khwaidagi yamna saruk yaba ras amani Rasasi Rajasri Vaigachandra Maharaj ki matamdagi hogduna liklam kaidana pangthoktuna lakpa thorom amani adubu laibak thibadi mamang sahi gi oina laibak ki oiba irangna maram oiraga Maharaj pangthokpa ngomkhide sahi amagi manungda ras ahumlak pangthoi ngasi pangthokliba ras asina Basanta Ras ni Mera Wayungbada Kunjaras aduga Mera Wafukpadana Maharaj asi Rajasri Vaigachandra Maharaj ki matamdagi hogduna Govindaji da pangthoktuna lakle Govindaji Temple Board na sinduna chai khudingi pangthokliba ras makal ahum asi tangai fadaba laining laishon gi oiba thabak thorom singni masida harau kumai amadi nungaiba phongdokpagi wafum leite Rajasri Vaigachandra Maharaj ki matamdagi liklam kaidana pangthoktuna lakpa thorom paring adu khaktamak Sri Govindaji Temple Board na pangthokpani haike Festival haiba maming palle haidana harau kumai nungaiba harauba oina usu ubigano koi lepaki awana taiba punamakta so koi saru yajari amadi koi Govindagi leiba parampara gi niyom su ngakte yadabani na adugi tawum thokpa niti niyom to kak tawjabani
Manipur Chairak Lotion na puthokpa Charaf ki Phamlon amasung Chairak ki Phamlup amadi Khuman Ningthorol amasung Khuman Kokpa Lai Oikiba Lairik ani Chairak Holda Chairak ki Phamnaiba sing amadi Bigya Garot ki Phamnaiba sing yauna Phongkre Mapari Mangang amasung Rohit Angom anigi mapok numit kamari lainana ngasi marirak suba oina Rims Blood Bank ta EP bagi kem ama pangthokre kem aduda mioi chanirom na I katki birthday ni haiduna ithak irangda ka hena mai onsin bagi mahutta I kathoktuna mioi bagi punsi kanbada mai onsin si haina AVVD gi treasurer oiriba Kumar Jisrang themna phungdokre India gi ningtam ihauda chobo thodang laukiba Indian National Army INA na British gi makutagi ningtamle haiduna ihan hanba oina India gi lemaida INA gi machu ahungi mayaida kai yekpa flag moirangi kanglada chingkat kiba numitpu ningsingba oina ngasi performa thoirak suba flag hoisting day ka mari leinana INA War Museum kam Library and Advisory Committee na classic backpackers ka khusam naduna bike rally ama maibum lot paching namboldagi moirang INA fawba chatkre 33 Assam Rifles ki Brigadier Ananya Boral amadi INA Memorial Complex Moirang Advisor Dr. Gaurav Vidhuna lamtha ki bathoramaduda classic backpackers ki biker chamna sarugya ke INA Memorial Complex Moirang Advisor Dr. Gaurav Vidhuna wafum kaya phungduki Hauzik maroi pau amona pisari Lamdam sida mapung phana tangdulan taba hanjinan ge hairabadi India lengakna thamoi sengna thabak paikhatpagi tangai phadaba lei haina amukogi president PS Nandulwang na phungdukre Police Commando na phaki bani haiba mi ama nimit kharagi tungda James Hospital da siba hakchang oina imung manunga thengnare hai Work for Eki Mayukta Congress Party na lepli NDA lengak na handak pass tok bill se minority singi Mayukta ni haina CLP leader o ibo bin hai kre amade Manipur Fair Service da hauki bachahi da mai hulang pok listing amaga chani kunthani thoi thengna duna yamlaba lanthum amadi mi tarama thoi thawai kan ngam ki haina Manipur Fair Service ki director L Nabasandra na phongdu kre Haji fawgi oina di ICB na preserve pawma transmission jare mieng tabili basing mom ka hanna kurum jare